Hi ma'am, koi hozik Ngariyambam khun le funjarle koi no jilak seri basi koi Pandit Loishang da koi Pandit Achouba na laibiri ba koi mingoi na gachara ba Pabung Kerani bu unajaba gi tanja du launa ba gi damak talak chabani koi hozik Pabung gi sangai yoksala ko loina na Pabung bu unajara ga mayam da Pabung gi punsi wari awanungai gi paudam na ba koi gi channel sigi ma kai digi mayam gi pukning singsimjari ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯂꯤꯕ ꯑꯁꯤ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯕ ꯑꯗꯨꯝꯂꯕ ꯑꯃꯥꯏꯕ ꯄꯟꯗꯤꯠ ꯂꯣꯏꯁꯪꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯧ ꯄꯨꯔꯤꯕ ꯄꯟꯗꯤꯠ ꯑꯆꯧꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯥꯕꯨꯡ ꯑꯁꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯃꯅꯤꯄꯨꯔꯤ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤꯗꯁꯨ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯚꯤꯖꯤꯇꯤꯡ ꯒꯨꯔꯨ ꯑꯣꯏꯅ ꯂꯥꯏ ꯍꯔꯥꯎꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯇꯥꯛ ꯄꯨꯔꯦꯜ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕ ꯑꯩꯒꯤ ꯄꯥꯕꯨꯡꯅꯤ ꯑꯗꯨꯒ ꯄꯥꯕꯨꯡꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯗꯕꯗꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯄꯥꯕꯨꯡ ꯑꯁꯤ ꯍꯧꯒꯠꯄ ꯉꯝꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯥ ꯐꯝꯕ ꯉꯝꯃꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯒꯤ ꯚꯣꯀꯦꯜ ꯃꯌꯥꯝꯅ ꯇꯥꯖꯅꯤꯡꯕꯗꯨꯗꯤ ꯇꯥꯕ ꯈꯔ ꯋꯥꯅ ꯊꯣꯛꯑꯒꯅꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯄꯥꯕꯨꯡꯅ ꯀꯜꯂꯕ ꯃꯇꯝꯗ ꯑꯃꯨꯛ ꯄꯥꯕꯨꯡꯒ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯃꯌꯥꯝꯗ ꯑꯃꯨꯛ ꯇꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯕꯨꯡꯒꯤ ꯏꯆꯥ ꯑꯗꯨꯒ ꯀꯀꯥ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯦ ꯀꯀꯥꯗ ꯄꯥꯕꯨꯡꯒꯤ ꯃꯔꯝ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯔ ꯍꯪꯖꯕꯗ ꯀꯀꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯀꯀꯥꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯒꯤ ꯃꯤꯡ ꯑꯗꯨꯒ ꯄꯥꯕꯨꯡꯕꯨ ꯄꯣꯛꯄꯤꯕ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡ ꯀꯀꯥꯅ ꯈꯪꯉꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯀꯀꯥ Pabung Keranibu pokpa koi ipu dugi mingna Ngariyambam Iboton ado aboki mingna Ngariyambam aduga kaka hoi na hek khangakpadagi adum ibudo akoigi pabung si adum hariba sigi lam asida adumak laibiram lam sedum hugok minar pangatan pokpuna aduga kakada ina hangjaningbadi akoigi pabung sina akoigi ihan hana amaiba oiraba matamda akoigi Pandit Loishang Manipuri Pandit Loishang duda pabung na ihan hana changkhiba adugi tarik kumba khangiragadi kakana akoida share tawbi yam nungajagani khoin pokting edigi dum babade dum Pandit Loishang da dum kagre aduga akoina khangko matam de dum rifa dum adum puraga leram aduga sokya denu adu ejegle ina haiba ngamde pokting edigi dum kanunda Loishang da dum lerabane ada kakada aina hangjaningi se akoigi pabung sa akoigi kari akoigi pabungna akoigi amai hariba lambi sida chatpa kan sida akoigi pabungna phangiba mingchet haiba tare akoigi award kumba phangiba leibra natraga kari leiba pana khangagadi adusu khara thambiramo award si changina te academy ge award khar phangre anduri Sate Kala Akademi Award phangre atai award sing di khar di phangrabne ado aina kantor pabung ga ena loina baje na kantor matam gra kantor de ge ejekli hai ngamtre ni ado hojik se pabung si chola bane ado pabung gi agade kakana ato pabung siga kakaga hojik se kakana ko lira na traga pabung gi icha kulapna kaya subage habdo kakana takpi ko ichinau nupa manga nupi mari aina nupa da atomba ko ichinau mapan ni Wishnau yan. Isin inaw mapan ne ba. Ala hajik se pabung se kakana ko line ba. Aina ko. Kana ko lag basida kakana pabung si adum chena biramani adudi ada kakana sum chena basida pabung puthok pusin tawagi awaba nungaiba mayam ama su thengna biramgani pabung ji ahan su oirabani na ko ada kai kakana thengna gi ba leibage awa nungai ji dum itheng le thengna re aduni baba lai chappa khotpa adu nong ching churpagi awaba adu hakchang nuai tabagi awaba Drigi semakan jam tengna kare tu.
ꯑꯗꯣ ꯀꯀꯥ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯄꯥꯕꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯇꯥꯡꯗ ꯏꯈꯤꯕ ꯈꯣꯠꯈꯤꯕ ꯂꯥꯏꯔꯤꯛ ꯂꯩꯔꯒꯗꯤ ꯀꯌꯥꯃꯨꯛ ꯁꯨꯏ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛꯇꯨ ꯄꯥꯕꯨꯡꯅ ꯏꯕꯤꯔꯝꯕꯗꯨ ꯃꯌꯥꯝꯗ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯕꯕꯥꯅ ꯃꯥꯏꯕꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯂꯥꯏꯁꯣꯟ ꯑꯃꯁꯨꯡ ꯆꯨꯛꯁꯥꯔꯣꯜ ꯂꯥꯏꯔꯤꯛ ꯑꯃꯈꯛꯇꯤ ꯐꯣꯡꯉꯤ ꯑꯇꯩ ꯃꯈꯥ ꯇꯥꯕꯗꯤ ꯐꯣꯡꯅꯤ ꯅꯠꯇ꯭ꯔꯒ ꯐꯣꯡꯉꯝꯗ ꯂꯩꯔꯦ ꯃꯥꯏꯕꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯂꯥꯏꯁꯣꯜ ꯑꯃꯗꯤ ꯆꯨꯛꯁꯥꯔꯣꯜ ꯀꯀꯥꯗ ꯀꯩꯒꯨꯝꯕ ꯑꯝꯇꯪ ꯀꯀꯥ ꯃꯁꯤ ꯃꯥꯏꯕꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯂꯥꯏꯁꯣꯜ ꯑꯃꯗꯤ ꯆꯨꯛꯁꯥꯔꯣꯜ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏ ꯕꯖꯥꯔꯗ ꯂꯩꯕ ꯕꯨꯛ ꯁ꯭ꯇꯣꯔ ꯑꯦꯅꯤ ꯕꯨꯛ ꯁ꯭ꯇꯣꯔꯗꯒ ꯐꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯒꯦ ꯕꯨꯛ ꯁ꯭ꯇꯣꯔꯁꯤꯡꯅꯗꯤ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯕꯕꯥꯅ ꯄꯤꯔꯒ ꯂꯥꯏꯔꯤꯛꯀꯤ ꯃꯒꯨꯟ ꯍꯟꯊꯩꯌꯦꯅ ꯄꯤꯁꯤ ꯌꯥꯗꯦ ꯑꯗꯣ ꯌꯨꯝꯗ ꯑꯄꯥꯝ ꯑꯄꯥꯝꯕ ꯂꯥꯛꯑꯒ ꯂꯧꯍꯟꯕꯤ ꯑꯣꯏꯅ ꯇꯧꯔꯦ ꯀꯀꯥꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯕꯨꯛ ꯁ꯭ꯇꯣꯔꯗꯗꯤ ꯐꯪꯉꯔꯣꯏ ꯑꯗꯨꯒ ꯀꯀꯥꯒꯤ ꯌꯨꯝꯗ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯦ ꯄꯥꯝꯃꯒꯗꯤ ꯀꯀꯥꯗꯒꯤ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯂꯧꯕꯤꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯀꯀꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯕꯨꯡꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯕ ꯍꯩꯅꯤꯡꯕ ꯍꯪꯅꯤꯡꯕ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤ ꯋꯥꯔꯣꯜ ꯀꯌꯥꯁꯦ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯁꯤ ꯑꯩꯈꯣꯏ ꯁꯣꯜꯂꯒ ꯂꯩꯕꯅꯤꯅ ꯃꯌꯥꯝꯅ ꯄꯥꯕꯨꯡꯕꯨ ꯅꯨꯡꯁꯤꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯥꯕꯨꯡꯒꯤ ꯑꯅꯥꯕꯁꯦ ꯈꯔ ꯊꯨꯅ ꯐꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯥꯗꯣꯛꯆꯔꯤꯕ ꯎꯠꯊꯣꯛꯆꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯀꯦꯔꯥꯅꯤꯕꯨ ꯎꯅꯖꯔꯨꯅꯕꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯃꯔꯨꯑꯣꯏꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯎꯠꯊꯣꯛꯆꯅꯤꯡꯕ ꯈꯪꯍꯟꯖꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯤ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯂꯧꯔꯛꯄ ꯉꯝꯖꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯅ ꯑꯁꯣꯟꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯨꯕꯗꯨ ꯃꯄꯨꯡ ꯐꯥꯅ ꯉꯝꯖꯈꯤꯗ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯄꯥꯕꯨꯡꯅ ꯀꯟꯈꯠꯂꯛꯂꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯤꯄꯨꯟ ꯑꯃ ꯁꯣꯏꯗꯅ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯚ꯭ꯌꯨꯌꯔꯁꯤꯡ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯗꯨꯅ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯕꯨ ꯉꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗꯨꯃꯇꯗꯤ ꯀꯥꯎꯕꯤꯗꯅꯕ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯁꯤꯟꯖꯔꯤ